ताबीरबा पुम्नमकु तरामना ओक्चरी हौजिक अहानबदा मरु ओइबा पाउसिंग अकन्बा चेक्सल थौरांग मरक्ता हुम्बुद्रारक सुबा रिपब्लिक डे की थौराम पांगथोखरे Citizenship Amendment Bill na lamdamasigi miyam amadi lamdamasida sokadaba laklabadi lengak asida yauriba miyam gi mihutsinga miyam gi apamagi mang thaduna thabak tawani haina Chief Minister N Biren haikre amadi tongan ba lalorop singna Republic Day boycott tawbaga loinana chathariba General Strike na mahausa gi punsida kaiba pire hojik mapung ba pau pizare अकन मजक्सल थौरांग मरक्ता हुम्बुद्रारक सुबा रिपब्लिक डे की थौराम मणिपुर सु पांगथोखरे कंगला उत्तरा संगलेन ममांगदा मपुंग ओइबे थौराम पांगथोखी थौराम अदुदा गवर्नर डॉक्टर नाजमा हेप्तुल्ला चीफ मिनिस्टर एन बिरेन ऑपोजिशन लीडर अक्रम इबोबिना चिंगबा मदी मिनिस्टर अतै एमएलए कया सु सरुक याखी थौरांग मरी लेनना गवर्नर ना प्रेसिडेंट पुलिस मेडल फॉर डिस्टिंग्विश सर्विस ADGP Tangkalan Guite Police Medal for Meritorious Service ता जिरीबाम डिस्ट्रिक्ट के एडिशनल SP के अजित कुमार CID स्पेशल ब्रांच के इंस्पेक्टर S रुद्रनारायण CID क्राइम ब्रांच के इंस्पेक्टर E भुवनेश्वर MPTC की सुबेदार Y एंडरसन सेकेंड IRB की हविलदार P इनाउबा 7th MR की हविलदार के S इंद्र कुमार अमदी MPTC की हविलदार के S सुरंजोय दा कुसनकी Homeguard and Civil Defense Medal for Meritorious Service ता Homeguard Manipur के Battalion Commander MD Rasimuddin दा खुसनकी तुंगदा MPTC की Additional Director TS Gaipirin Kabuina Parade Commander ओइबा Mass Pass Contingent सिंगदा Governor ना Salute ओकी थौरमदुदा Mass Pass Contingent हुम्फुमरी Band Contingent मापन Cultural Troop कुन अमदी टेब्लो तरानिपाल पुन्ना चामा तरामाथोइना सरुक याखी Shri Krakching in 1994, his service in 1986 as an police department in 1980. As a rifleman in Manipur, was appointed as a rifleman in the Manipur Police. 1979. He had attended Citizenship Amendment Bill na lamdam asigi miyam amadi lamdam asida sokadaba laklabadi lengak asida yauriba miyam gi mihutsingna miyam gi apamagi mang thaduna thabak tawgani haina Chief Minister N Biren ngasi Republic Day gi first emer ground da pangthokpa thagatpagi थौरम दा हाइक्रे महाकना मखा तारदना मिनिस्ट्री ऑफ होम अफेयर्स तगी पिरखिबा थाजबा अदुगी अइबा चेरोल फाव पिरकनबा लेंगाक नमरी लेनेबा सिंगदा तक्सुनख्रे लेंगाक असिना मियाम गी सेंटिमेंट खंगना थबक तवी मणिपुर लेरिबा इंटेलेक्चुअल मयामना बिल असगी मतंगदा सेमिनार पांगथो हनिंगे हाइखी महाकना मखा ताना रिपब्लिक डे गी थौरम दा सरुक यारिबा सिंग थागतपा फोंदोखी चीफ मिनिस्टर ना मखा तारदना इम्फाल सिटी दा ngayak leitana irang hobagi thabak asi toklasi masina manipur na chawkhat mai kaida mang thaduna chatliba asida amadi miyam da chawna akaiba pire miyam gi thogal tawge hairagana bhot leptuna leba ki sasan da yauna na ba hotna biro haiki Citizenship Amendment Bill sina kanagumba gi state atraga tawguma tamda state government dugi consent yaugana ayaba yaugana thabak tawroi haibagi dugumba commitment dama aduguma assurance ma Bharat Sarkar ki Home Ministry ki pir kare state sida mahiroi singu sakananaba dungi miro singu yokananaba afaba mahai masing tamnanaba thammiba institution kharada aigi lanai akoi ki lan akoi khara ki lanai ki pot dona khalla kana madida leiriba assembly siga parallel way ki type lenga shasan tawnu ko honor ko madu khudak lepiyo chhatra singna chhatra ki mathau tawhansi oja singna oja ki mathau tawsi सिपाही ने सिपाही की मथो पॉलिटिशियन ने पॉलिटिशियन की मथो मामा की मथो से डिवीजन ऑफ लेबर कोई से नोइना चले न रे ग्रुप से मकान से मामा की लेंगा मते ना को मत पलक की सद भी म लाख से क्वालिटी ने लाइव थी बनी
ngasi Imphal da pangthokiba Republic Day thoram gi tongan tongan ba sangdamnabada makok mathang tarabasing lauthokhrei mass pass ki uniform contingent da BSF contingent amasung CRPF male contingent na ahanba ani subada Meghalaya police amasung ahum suba civil police male Imphal West amasung manga suba IRB na takhrei mahila contingent da CRPF male contingent na ahanba mapan suba IRB mahila na ani suba civil police female Imphal West na ahum suba takhrei NCC Group Tataramari Suba Battalion NCC Senior Boys and Girls na ahanba mga Suba Battalion Senior NCC na ani suba amasung NCC Senior Air Wing na suba takre School Contingenta Manipur Public School National Sports Academy amasung Poiro Khongjen High School na ahanba position tamina kre KZBV Andro National Sports Academy na ani suba amasung TZ Higher Secondary School na ani suba Manipur Rifles Unit High School na ahum suba position takre Ben Party kita Assam Rifles na ahanba ani suba MR amasung ani suba ARB gi apunba ben na ani suba Sainik School gi ben na ahum suba takre Cultural Troop kita Wi-Fi Cultural Troop na ahanba Tribal Culture Research Center nonena ani suba amasung Tausen Namsi Youth Club na ahum suba takre Gate Construction da Forest Department na ahanba Somagara Siksa Manipur na ani suba amasung Agriculture Department na ahum suba position takre Tablo da Relief and Disaster Management na ahanba DIPR na ani suba amasung Chief Electoral Officer Manipur amasung Tourism Department na ahum suba tamina kre Competition na sida makok mathang tarabasingi manamatum hayang ahanba Manipur Rifles Parade Ground da pangthokadaba Cultural Dance Competition gi thoramda yanthokani hairi Tunda ko changsi pinang ibalsi, pinang ibalsi na. Yang Eagle Rash, Tunda ko changsi pinang ibalsi, Songbong High School, School Constituency, Srivan. Tunda ko changsi Wangoi, King Tradition. Ay, Chandra Tokchong na. Senior lecturer, governor तथा ईश्वर विद्यार्थी सबको सदाशयता की छाप है कलरफुल ट्रेडिशनल जंगलों की कटाई और संगीत विशेष अवसर पर प्रस्तुत हैं सांस्कृतिक दलों की उचित शिक्षा अभी Next tableau is in villages in Manipur. He initiative of the poor family. Children is taking place. Only solid wedge management, the achievement of different municipal administration, connection, LPG games, connection, etc. with the smart classroom output. Productive healthcare served by LDA fishery industry of river funds for chemical shoot, fire entry shoot, fire imagery camera, etc. to save the Republic Day ki thoramgal na Freedom Fighter Rani Gaidin Yugi Chamamari Suba Mapokuman Thoram Manipur Pradesh Congress Committee na Sinduna BT Rota Laiba Congress Baban da Pangthokhrei Thoramadada MPCC ki President and Haukif CLP ki leaders oiriba Hanagi Chief Minister Okram Ibovi Hanagi Deputy Chief Minister Gakhangam Amade Party ki karmi kaya na saruk yakhi Hanagi Chief Minister Okram Ibovi na Thoramasika Mari lenena wafung kaya phongdoraklei Ngasigi ningkha tamba Republic Day masigi celebration tawuga iroinana akhoi Bharat asi ningkha tamnana ba hotnabada mapunsi kathokhraba adugumba Mahapurushing haiba tare Mahatma Gandhi na singba Pandit Jawaharlal Nehru Sardar Vallabhbhai Patel Netaji Subhash Chandra Bose Maulana Abul Kalam Azad na singba Manipur gi context da hairaga Rani Gaidilu masigumba freedom fighters sing Mama Leibak ki damukta kathokhraba jinglo Muhoina kathok pirambaduna ngasi Bharat asi akhoi Bharat basini haiduna akhoi madugi nungaiba humdrarak suba Republic Day du akhoi party Manipur Pradesh Congress Committee na organize tawbiduna akhoi pangthok chari District Administration Imphal East na Sur Republic Day ki thoram Imphal East ki DC Complex ta pangtokhi thoram aduda DC Imphal East DS etc SP amadi civil amadi makok thongba police official kaya su saruk yakhi
Contingent tara romna saruk yaduna maspa satki thoromga mari lenana DC na mana mathum sing yanthokki. Humbudra Suba Republic de Thoram District Administration Thobal na susinduna District Headquarters Thobal da Pangthokre Thoramadada Thobal DC S Rosita SP Thobal S Gautam Yauna Assam Rifles Police Amadi District Administration gi Miyoi Kaya Saruk Yaki SDPO Laringam Pulamtena Federal Commander Oiduna General Salute Piki Contingent Kunmangana Maspas Satki District Asigi Mathoning Thina Tauba Khangalaba Employees Taramapalda Appreciation Certificate Piki Republic de Thoram District Administration Bisnupur na susinduna Bisnupur ki mini stadium ground da pangthokre Thoramadu da Bisnupur ki DC Pavan Yadav ADM Gozendro SP Hobson Sapam Yauna Police amadi civil ki makok thongba sing amadi Bisnupur Municipal Council ki chairperson L Maniyai me susaruk yaki contingent tarama pala saruk yaba maspas pangthokki DC Pavan Yadav na district asigi manungdala riba department khuding makki mathauning thina tawba employees singa appreciation certificate kusinaki District Administration Kaksing Nasu Republic de Thoram District Sports Association Kaksing ki ground the Pangthokre DC Nailen Thang Telena National Flag Pahenki SDO Kaksing P Sankar na Parade Commander oiba tongan ba contingent kunipan ge maspas ke salute DC na okay mathauning thina tawba civil amadi police ki miyoi sing dai kai khumna ba utki ngasi ki thoram tu da wabgai kendra ge MLA Fazur Rahim SP Victoria Yangkhom Councillor Singh Pradhan Jila Parishad member Singh Susaruk Yaki District Administration Surachan Punasu Republic de Thoram Hyang Tamlam ka Public Ground the Pangthoki DC Syamlal Puniana National Flag Pahen Magaloinana tongan ba contingent kunmapan ge mas pas ke salute okki mathauning thina tawba official nipuda akhanna ba mana pikhi Tengnopal District Headquarters da su Republic de ki Thoram Tengnopal Government High School la pangthoki Thoram aduda Tengnopal ki SP Dr. S Ibomsa SDO Manoranjan amadi Assam Rifles ki official sing saruk yaki contingent tare na saruk yaba mas pas satki certificate amadi sports material sing yanthoki Boycott Marakta Ukral ki Hongpung ki Vaksi Ground da su Republic de ki Thoram pangthoki DC Dr. Harmit Singh Pahuzana National Flag Pahen Magaloinana tongan ba contingent mari ki mas pas ki salute okay TKS na Citizenship Amendment Bill ki mayok ta boycott ta khiba maramna school ki contingent amata saruk yakide MG NREGS ki kusuman thadok ta bagi mayok ta lekai kuntaret ki All Home Puntang Association na su Thoram asi boycott ta khi angan ba ayok ta organization ki volunteers singna lambida tayar mai thaduna yaning da ba phangdok khi ngasigi Thoram aduda civil society organization singi mihut amata yaukide District Administration Senapati Nasu Humudra Suba Republic de Thoram Mini Stadium Senapati de Pangthoki DC Senapati Somarjit Salamna National Flag Katpagaloinana SDPO Senapati Laksas Sarmana Parade Commander Oibama Spaski Salute Okhi District Administration ki maikai degi civil amadi police ki mathauning thina tawbasingda manamathum pikhi khangat aba khulgi safe singda kambal khudol tamki pas competition da Don Bosco Higher Secondary School Senapati na ahanba takre District Administration Tamenglong Nasu Republic de Thoram Tamenglong Mini Stadium da Pangthoki DC Ravinder Singh na chief guest oiduna tongan ba contingent kunmanga ge mas pas ke salute okhi ahal oiraba sing da kambal yan thokpagaloina na naha sing da sana khotnabagi masak mathum sing pikhi mathauning thina tawba official sing da su manamathum yan thokki Thoram ge sargoma oina kulum de suba Assam Rifles na khusuklai sing miyam da utki
District Administration Kangpokpi na su Republic Day Thoram DC Complex Kangpokpi da pangthokki ADC George Hakipna National Flag pahenki tongan ba contingent singi parade yang silaba matung contingent singi mas paske salute okay district asgi khangalaba ahal singda khodol tamaga loinana mathau ningthina pangthokpa official singda manamathum yanthokki Jiribam da su humbadra suba Republic Day ki thorom Jiribam Higher Secondary School ground da pangthokki thorom adida DC Robert Singh Khatri mayumna National Flag pahenki taret suba IRB ki Assistant Commandant W Isor Chandrana Parade Commander oiduna tongan ba contingent kuntra gi mas pas ke salute okki thorom gi sargoma aina nat ki jagoi isai kaya su utki mas pas ki competition da makok mathang taraba sing mathau ningthina tawba district asigi official singda manamathum sing yanthokki Subdivisional Headquarter Gamnom Supper Maina da su Republic Day Thoram Village Sing Local Club Sing Miyam amasung Subdivision asigi Officer amasung Staff singna saruk yaduna pangthokki SDO Dr. N Johnson Mitaina National Flag pahen bagaloinana SIL Singsana Parade Commander oba mas paske salute okki khangatlaba Village Singda Kambalian thok bagaloinana Local Club Singda sanabagi machak mathum amasung Subdivision asigi Officer amasung Staff karada manamathum piduna pungning thogatki More da su humbadra suba Republic Day ki thoram Sub-District Administration More na sinduna pangthokre thoram aduda More gi ADC M Raj Kumar Police MR Civil gi makok thongba kaya su saruk yaki thoram ga mari lenana contingent kaya na saruk yaba mas pas sakki ADC ki makai degi mathong ningthina pangthokpa miyoi singda appreciation certificate khusina ki heading R High Court of Manipur na su humbadra suba Republic Day ki thoram High Court ki complex ta pangthokre thoram aduda Manipur High Court ki Chief Justice Ramalingam Sudhakar Sama marfunithoi suba battalion BSF ki personnel singna guard of honor PK thoram aduda ain gi lamda thabak tawriba saknairaba miyoi kayana saruk yaki Manipur Bhavan to Sardar Patel marked Chanakyapuri da su Republic Day thoram pangthokki thoram aduda lamdam asigi social activist mayang lambam daina su saruk yaki Republic Day ki thoram None district ki oina None police campus ta pangthokre thoram aduda None gi DC Hongyo ward sing amadi SP singsitna athoibe mithunglen sing oiki thoram aduda None district ta leba civil police tongan ba department ki miyoi sing amadi CRPF ki personnel sing su saruk yaki Tongan ba lalawlup singna Republic Day ki thoram boycott tawbaga loinana general strike amadi total shutdown na chathakibana Manipur gi mahausa gi punsida akaiba pikre general strike amadi total shutdown na maram oiduna lambida mi chatpagi chang nem khi anakpa amadi rapa mafam singda service tawba passenger gari sing chena khide lambida mi chatpagi chang nem khi khwainaban kaithel da mahausa gom platform phamna khide thangal kaithel pauna kaithel amadi biti rota dukan singthong hangna khide oil pump singthong lona khi District atay da su total shutdown na general strike na mahausa gi punsida kaibo ehen ki police na mafam kaya da ngarang numidang dagi hauna akan mamawang da jaksal thaurang lokhat ki General strike asina Bisnupur district ta su chawna akaiba pikhi ningthaukhong moirang kwakta amadi kumbina singma district asigi manungda leba kaithel sing thong hangan khide lambi da mi chapagi chang yamna nemki Amarom da sakhang da basingna ngasi nungthil pung amarom taramdai da Lamphel police station gi manung sanba Lamphel sana kaithel gi lambi gi maning thangba sarukta laiba BRTF colony gi wal maya da bom pokhai hankhre bom pokhai ba aduda sok apanamata yakhide BRTF ke administrative officer oirba deputy commandant PK sungna bom pokhai hankiba thokdok adubu nungaitaba phongdorak le कोई border road task force कोई लंबी सेम कतनी मियाम दा केमता डिस्टर्ब तौब लेते अखोइना हाइनिंग अमे एनी ऑर्गेनाइजेशन ओयु करी ओयु सिगी केमजिना मोइदा अखोइगी कैनोमा फाबा फुनबै कैनोमसु लेते मोइगी मसागी कैनोमा तोंगानबा कैनोमा दम लेजबने सुरोक सनजबने लंबी मियाम गी सनजब सेदा मोना धमाका तौरिजे नोक तबंगमदे याम ngak पोर अमने Sairak sidang ngarang numidang pung Nipal da Lamphel Power House manak amadi ngasi ayo ngan madagi hauraga Lamphel Sangkar Hall manak ki BRTF wal Thaubal Yaripok Santa Kaithel amadi singjamai wang mathong khong khatri lekai da mathang mafamari da bom pokhai hankiba adu pripaki lanmi sanglop Red Army na sathakibani haina claim tawrakle
आइन न थिंख्रबा लुप असिगी पब्लिसिटी एंड प्रोपेगेंडा सेक्रेटरी इन चार्ज लेबाक ngakpa luwangi cherolamana bom pokhai hankibagi thokdoksing asi westya lamdamda yawol tawminariba machin manau oiba lalorpsingna india gi humudra suba republic de gi thoram boycott tawkhiba adugi sarugama oina jathakibani इंडिया की हुमुद्रा सुबा रिपब्लिक दे थौरम लाकपदा मेनलैंड इंडिया की मियोई सिंगना हराउना मालेम गे लेबाक सिंगदा इंडिया की हाइसिंगबा कया उथोक जरबसु सक्सु तिनदबा लॉल लाइनिंग कल्चर अमसुंग आइडेंटिटी पुमनमक तोंगानबा वेस्या लमदम की मंगोलॉइड फुरुप सिंगदे थौरम असिगे मायोक्ता लै हाबसी इंग्लिश मचमा पंयांखै दे किंगसी फावबा उत्तुना लाकले हाबसी बॉम पोखै हनखिबगी थौदोक सिंग असिना मयक सेंगना ताकलाबनी हाइखि लोक सभा पास तौखिबा सिटीजनशिप अमेंडमेंट बिल हंदोकदबनी बिल असि राज्य सभा पास तौब यारोय अवांग नोपक्ता बिल असि चतनबा यारोय इंडिया के कांग्लुप नायबा थौसिल यानिंग दे हाइनंग असिसु मफम कयादा वाकत मिफम सथखि JCILPS की मिजंग मखादा यूनाइटेड डेवलपमेंट क्लब अमदे चौखत थौरांग नुपी खुदपु सगोलबन सादोकपम लेकाय ने सिंदुना लेकाय की कम्युनिटी हॉलदा खोंजंग संगसिनखि थांगमैबन पोलेम लेकाय दसु इमा पांथोइबी वेलफेयर यूथ सेंटर ना वाकत मिफम सथखि खागेमपली दसु संद्रेमबी नुपी लुप खागेमपली पंथक अमदि खागेमपली पंखाना खोंजंग संगसिनखि JCILPS के कन्वेनर युमनामचा दिलीप कुमार ना असेंबली के अखनबा मिफम कौननबा तक्सिल लिंगाइदा असेंबली प्रोडक्ट तौखिबा असि लाइबक थिबनी अवानोपक स्टेट लेरिबा मियामना बिल असि यानिंगदे हाइबा खंगनारबा वाफमने मियामना याद्रबा बिल असि अथुबा मतमदा हंदोकदबनी हाइखि मेन बिल अदुदा एक अदो ओलको मतमदा अखोय गांग सेनबगी वाफम अमा हापजनबगी रूम अमा लेतरे होजिक ता हापजनगे हाबे तारदी मिनिस्टर हाइसु यारोय प्राइम मिनिस्टर हाइसु यारोय होजिक लनाई इंडिविजुअल अमगी वॉइस तकदबो नति हानगी पास को लोक सभा दो अदुना अमुक समदोगदी मदुगी थाजब लै हौजिक राज्य सभा दा तांग कुथरा कुथरा मा तोइसे फंगदोरिबा सैसिदा पुथोक्तना राज्य सभा ना अमुक येलगा बिल से रिकंसिडर तौसी अमुक एमेंडमेंट तौर ओइना थादर अगदी एखोई मणिपुर की दमुक खनबीरे न लौब यायबा हैरंगोइथोंग बाजार एरिया वुमेन वेलफेयर एसोसिएशन अमदी माइबम लेकाय बकुल मखोंग मैरा पाइबी अनिनसु हैरंगोइथोंग बाजार दा बिलस की मायोक्ता वाकन मिफम सथखि अवांग नोपक्ता बिलसी चतनबा यारोय खुदक्ता हंदोकदबनी मियामना चंगसिलक पखोंजंगदा लेकाय अदुगी मियामना सरुक यागनी हाइदि ओइनाम कैथल दसु ओइनाम अपुनबा मैरा पाइबी लुपना सिंदुना वाकन मिफम सथखि लुपकी सेक्रेटरी ओबी मोलाना मियामगी मिहुतना मियामना हाइबा ताबीदा बतारबदी अकनबा फिरेप लौरकपा याई मरम अदुना मियामगी इहुल खंगना भारत लेंगाक अमदी मणिपुर लेंगाकना बिलसी चतना हलोइदबनी हाइखि अखोई शेड्यूल कास्ट शेड्यूल ट्राइब अमदी माइनॉरिटी कम्युनिटी सिंचे येलो मी सिंचे अपिक फुरुप सिंचे हिंगना बै दमकता होना बिगदबनी हाइबा इंडिया के बिल लै हाइरिबा बिल अदो लो अदो चनबिदना अखोई सिबु नमधनबा ओइना थोए हौजिक फाउजि मोय हंदोकपा लैते अदुना मरम ओइदना यारगदी असिगी सिटीजनशिप अमेंडमेंट बिल से याम थुना हंदोकपियु हाइबसे अखोइगी अपामबनी प्रजागी डिमांडनी सिंगजमई तु लिलोंग अपुनबा मैरा पाइबी लुप सिलिम्पाना सुंगसी मफम कयादा बिलसिगी मायोक्ता खोंजंग संगसिनखि चीफ मिनिस्टर की हक्सेल की तेंगबांग की हेल्थ कार्ड छारंबा नुपी अमा फारे हिरमसिग मरी लेननंगसी इम्फाल वेस्ट एसपी की कॉन्फ्रेंस हॉलदा पाउमिसिंग उनबा अमदा एसपी जोगेसंद्र हौबिजमना अर्बन प्राइमरी हेल्थ सेंटर लंगोल तरुंगदा मेडिकल ऑफिसर इंचार्ज ओइबी वांखै मयुम राना कुमारी कौबी मियोय अमना हकुई बेतांग कुनमंगादा मसखंगदबा मेडिकल स्टाफ साबा नुपी अमना थांगमैबन पोलेम लेकाय अमदे ऑल नंबुलेल एरियादा चीफ मिनिस्टर के हक्सेल की हेल्थ कार्ड सप्लाई तबगी मतंगदा कंप्लेन अमा थांगलखि कंप्लेन असिगी मतुंग इन्ना हौजिक सगोलबन नेप्रा मेंजोर लेकायदा लेबा बिष्णुपुर वार्ड नंबर 5 तगी वहेंगबम ओंबी सोफिया एलियास बबीना चाही 53 मपुरोइबा प्रकाश फागतखि महाकना फोंदोरकपगी मतुंग इना मियामदा महाकना मेडिकल स्टाफ ने हाइदुना मियोय अमममदगी लुपा चमंगा लौरगा हेल्थ कार्ड असि पिरंबने मखाताना थिगतपदा मेडिकल डिपार्टमेंट के स्टाफ अमसु ओइरमदे महाकी मथक्ता कैश अमा लखतुना कार्ड असि साबदा अतोपा मियोयसिंग जेनरिब्रा हाइबदु खंगदोकनबा पुलिस कस्टडीदा रिमांड लौथखरे हाइना फोंदोकपगा लोइनना असिगुंबा थौदोकसिंग असि आइना यादबा थबक ओइबना कनागुंबा अमतना तौबिगनो हाइना एसपी ना मखाताना फोंदोखि तौरिबा थबक से मा मथना तौबरा कना लोइनना तौबनो साजन्नबा अमना डिपार्टमेंट की स्टाफ सारगा चलिबसे मसी आइन के चपचाब एक्शन लौरगा मदु तौरिबा जेनरिबा एनीथिंग मसीदा लेरम मियोय खुदिमा अखोय मखाताना लोइनबो इन्वेस्टिगेशन दा लोइनो फारगा चपचाबा दंडी पिरकनी हेबसे मसी प्रजा म्याम दा थमजगे
अदुगा मसिगुम थबक से यारगदी तौबिदनबा डिपार्टमेंट की मियोय नतना मियोय अमा सारगा थबक तौबसे तौबिगनु हाइना मसी प्रजा म्याम दai मसिम दसु अपील तौजगे Wathok oiriba CAB gi mayokta CPI na hayang Irabad Bhavan complex ta pangthokadaba protest meeting da CPI gi MPD Raja Saruk yabaga loinana miyam da wa ngangani hairi khongjang asida CPI ga loinana chatminariba political party mapan CPIM Aam Aadmi Party Praja NCP RSP BSP FB ZDS na singbasing saruk yagani hairi hauzik marak thana break amatang lawjari. With the world-class infrastructure with multi-purpose outdoor hall, kid-play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Metro. Hangbiragani ima diary da milking machines khutna sangom sumbagi awaba leiraroidaba yamna luna nana amadi hygienic oiba mawongda sangom sumba yaragadaba milking machines ungkhayamda dum sanmari manga sidum sumbang ngami kawaga sangom haidokhani haiwa pham leitra sida sangom majina iji thwe haise ko adum oidre hari jangna dum jangna dum thai Notice the Hanbo in the National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makhada Financial Institute amo in sakhangraba Pradhan Mantri Awas Yojana Housing for All mission ki makhada subsidized loan pi bada mangzil thariba Panchoi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hum doyang duk jare miyam financial facilities sing lobi na bading sing jare Panchoi Housing Finance Company Limited and its subsidiary group of companies. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. W Square Bold Alcohol Free Perfume, 445 rupees only. Now in 10 fragrant variants. W Square, why wait? The Great Wedding Sale by Mobile Furniture. Break ki tungda taramna oksari makhataba pauda chama marisuba Rani Gaidin Liu birth anniversary ki thoram asi Mantri Pukhri da leba Rani Gaidin Liu Park ka pangthokre Kabui Mothers Association amadi Zeliangrong Union Assam Manipur Nagaland na sinduna dharma gi oiba chamba thoram amaga loinana pangthokkiba thoram aduga mari lenana Kabui Mothers Association ki President Atongpi Kamaina Citizenship Amendment Bill bu yaningdaba phongdokko aina handaki thoram asi chauna pangthoktabani hojik leiriba laingak asina yelomi miyam bu kannaba kaknaba warep laugadabani Sangha kiba nimitagi semjin bidana lairiba Rani Gaidin Yogi mitam amadi hon loisindana thambiba pende athuba matamda Chief Minister namit angsang biyo haike Amendment bingi matang da pass tau bagi marang da khoisi aning da phongdok tang asi haipai Rani Gaidin Yogi function se piksina custom gi oina amadi akhoi gi tau da ba ya da ba adu Zeliangrong Imphal zone Kabui Mothers da pangthok sabani maram digasi Manipur da amendment gi bin se pass tau khadi akhoi gi mi muching ki ba dugi sar oi me khoisu pen de yaning de adugi matang da sirani gi function se piksina ma gi ta phom thok pa khoi custom gi oina highlight dum katna taujari Amarom da thorom aduda saruk yakiba Zeliangrong Union Assam Manipur Nagaland gi President Amuk Kamaina Congress ki matamda ayaba piduna hojik paliba BJP ki lengak asina sangaduna Zeliangrong Kanglup ki lusingbi oibata natana jati khudingma ki freedom fighter oiribi Rani Gaidin Yogi mitambu thoksadana thamba habasi lamdamasigi miyambu thawoidabani
अथुबा मतमदा लेंगाक नमी yang changbiduna mitam asigi park asi semjinbiyu amaromda citizenship amendment bill asi jelenglok kanglop nasu akanma mawong de yaning de lakliba tangkuni panda pangthokadoriba miyangwi mifamda jelenglong furupsu saruk yaduna bill asigi mayokta punna jangsin haiki Haulik Pagba Tauba Yengada, Kanana caretaker Tauraga, Kanane Sengdokani, Yumchi Kanane Yengadabano, Asigi, Keno Lady Ba, Keno, Mai Hire Matrix Adre, Mai Matrixana Tamde, Adigi Oina, Paglanche, Matrixana Tamde, Manung the Lady Bapote Karina, Hangdok, but the Karishu Leram Day, Adi Akoi Badijing, but a Karishu Leram Day. Ziribam dasu Rani Gaidin Yugi Chama Mari Subam Apokoman Thoram Pangthoke, Thoramada the Tamenglong Kandri MLA Samuel Zendai, social worker Pausing Kamai, Zilla Parisad Ziribam Adaksa KS Janaki, Ziri Development Organization President Al Roman, All Ziribam Tribal Union President Al Rankung Sangsan, All Ziribam United Clubs Association President Mutumai Paksana Mangang, BJP Manipur Protocol Al Birzit, Tamenglong Adisi member Tadinang Gangmai, Hailakandi Kasarge MLA Anwar Huisenso, Saru Yake. Matam sangna masagi anabana hakot pangamdana leraklaba nambol kendragi kabuwak sing makhalakai digi Salam Prem Kumar gi imungda nambol kendragi MLA and Loken gi makai digi mateng pangbaga loinena anabalayang nanaba zenems tapukhat kre MLA gi loinabi usa nambol Municipal Council gi councilor pati sodina lusingduna Prem Kumar gi imungda 10 kilogram marfu sana thaknaba pol amsing amadi kambal khosinaki Prem Kumar gi loinabi tombireina hainingai leitana waraba imung asigi dama kendragi MLA gi makai digi mateng pangbirabada nungai Fangdoki. Mele tamolo ken ginupi ina mausala tuna cengsak pirol mayam ama cuteng bang bire asigi sumatakta ay ginupana yam kana na ba asigi pana na balay yang bigani aina ina mausana takta da buka penni hare asigi ramakta aina haninga leitana tagasari Thobal Turel Paringdagi Nunglengoi Holiba Tata Truck Singna Thobal Turel Ising Mothan Banate Gari Thingbana Aruba Ising Selakloi Matau Karamna Ising Mothan Bano Thidok Minasi Haina All Yaripok Truck Owners Association Sinduna Miyamgi Mifam Ama Yaripok Malong Vizalian Bilam Pakta Pangthokre Mifam Aduda Wangang Kibesingna Thobal River Conservation Committee Amadi Turel Asida Kwari Tauriba Singagi Marakta Muknabana Maram Oiraga Nunglengoi Puba Gari Sing Amadi Nomagi Suruga Hingliba Sinmi Sing da Zaitheng Panglakpa Sina Awaba Oire Atuba Matamda Yanaba Ama Puraknaba Marilina Besingna Yang Sanghaning Bagi Apamba Fongdoknaki All Yaripok Truck Owners Association gi convener Hasim Ahmana Thobal Turel Khongnungda Nunglengoi Kotpadagi Turel gi Ising Motpagi Maramdagi TRCC na Gari Sing Phaduna Nunglengoi Haidokpadagi Gari Mapu amasung driver singda awaba oire Atuba Matamda Turel Khongnungda Kwari Tauriba Singda Committee ga Yasinaba Purikpiyu Karigumba Yanaba Puraktrabadi January 13 dagi Truck Sing Hanagum Mathau Hauragani Haiki Conservation Committee ki kambusinga yasinaba pubiro karigumba atubo matamda yasinaba pubirak tabat uwerabadi lagliba January gi tang 13 dagi di truck sing ase mauja gumna mathang jena truck ki service dum tawjaragani Thobal District Police ki team amana fare hariba Ningthaujam Amarjit Apokpagi Mingbora Jau People's World Group Maxis Central ka karigumba hiram amata da mari lena de haire lub asigi Central Media Coordinator ki Secretary Lenin Maite ki serol amana yekna bada changja khrabasing da punduna maral lejadraba misam singbo pangpha da phaba habasi mingsat purakpagi mahota Manipur Police ki mai khunaba masak ama oigani habasi khanthaba matam oire hiram asigi matangda maira paibi ima ibel club ki sil nauk singnasu Manipur Police ki thawong asi makhata na tawdana ba paratam biyo haire Sananaba Chinjakta chemical fertilizer Maditil Hadidak Sizinabana Haksangda Makal Maka Kayagilana and Hali Harbasu, Lamdam Asida de Sizinadaba Yadabana, Akang Basu Kang Dabasu, Manung Amadi Mapalam the Gipusilapasana Tanaba Polam Sing, Adumak Sizinari, Marili Nabasing Nadika Henamit Yang Sang the Bagum Tauri, Hiram Sida Reportama. Chemical fertilizer amadi pesticide ki arem khak yaraba chinjak sa thakpana environment amadi mioi bagi hakchang da makhal makha kaya gi ana ayak thokhalli haibasi prithvi gi mipum khudimak na yanaraba wafam amani Chemical fertilizers in
pesticide sizinabasi moigi health hazards yam lay habisi medical literacy da yam kuina dagi explain tawraga phonga leraba hazards mayamni akhoi chemical fertilizers da yam tuini yaw components singsi nitrogen potassium amasung phosphorus ni fertilizers singsiga pesticides singga punna sinata di hazards amu hena hengalali aduga ngasaki chemical fertilizers amasung pesticides ki residue yaw plants amasung koigi ground water se koigi miyo bisina chaba thakpa tawata ardi makoida liver cancer lung cancer kidney cancer dagi angang yawbang amdaba infertility angang si lifetime yadaba natrakanda singba watpa mentally jarirapa ngang polko yai तौबतबु ngasi अखोइना लमदम सिदा पुथोक चबा पोटलम सिंग नत्रगा मपालोमदगी पुसिलकलिबा पोटलम सिंगदा हक्सांग सोकनिंगाई ओइबा मचाक कया यावरे खंगलगसु चादबा थक्तबदी यादबना अयोनबा मी सिंगसु अदुमक योनरी अमदी अरैबा मी सिंगसु अदुमक लैनरी चानरी अमदी थक्नरी इसिदे उरी हवाईगुंबा सुंबजिदी हार हापते अदुगा गजन दजिदी santi yawi har hapa yawi adubu maje akoina ne maje hapadi phatte na akoi khalli wa khande akoi la phoi yole haiduna so akoi karbagi da makta har hapache akoi hapning di habadi ai isai su ai degi ai loina ma ai yoi lairi ba akoi gi me mayam je moina akoi na har je hapa bija taraga di moi su phata bola kani ngasi khoi khulakta tha poti numi tarani thamaju kaim tawde di sidi numi humni subida zarar pathala ide sembu salla ije si moi adum hida hape ba moi chemical kan wasing je loi hape ha baji loi khangnai khangta ga so khosi yoli mi su dum lei ado tung koiraga di mi pung khudi ma loi nara ne basi yoradi har ha poposiri tongana dum tai dana yende mangto ro so mayam dagi phajaba kam hen bado ado adugum badi kya leide ko ni yeng da happy si hawgado ma le habi isagi mind jena dum si phani khan bado dum yenga do dum lei som adum mayam thi bado matam da laura abanina afang badagi adum heta leire ado hidak thai habadi poche ayamana khoi isa loi tharaga ne sizinaba ngamba tam hidak thai khang na adum leire Manipur da angang oidabagi kidney gi heart ki blood pressure cancer makhal kaya amadi layong khangdaba anaba kaya na nabagi chang hengalakli anaba sing asiga chemical gi arem khak yaw wachinjak sabaga mari leinai haina chinhai oina haina ragasu masigi matangda thijinbinaba leitabana chapchawa scientific oiba khudamdi khangba ngamdri amaromda mapalamdagi pushilakliba amadi iramgi puthokchariba manamasing yauna chana thaknanaba potlam sing asida karamba potlam singdana asigumba haksang sokningai oiba chemical gi chang kaya yamna yawi haiba monitor tawbagi policy su state asida hojik phawbagi oinadi leitri ISTV news ki damak chongtham aboiga loinana paudamjari barina nongmaithem Imphal Sandok sakhiba reporter si Green Foundation gi media fellowship ki makhada puthokibani Khongman John Ford laiba masagi sahi marfurom surabi takhelambam ibempi sakna mahaki mima nadraba sahi nifumanga amadi yankhairom suraba machanupa anika hinglipa punsi mahinga sida sanglakpam presojit na thagi pension gi senpam piba hokre mateng pangbirakpagi damag ibempi sakna thagatpa phongdorakle ai bungo ai kaimta phawde nungai ba ma phawi mayamna tawbi ba se yam nungai re Presojina pension gi sanphamasi ahlasina laikhidraba matungda su mima nadraba masa anida makhata na phangangani haiki kogi sarkar gi taraf tagi su sigumba koi imung manung abu hoigumba iyamba ma hoigumba kayam le ngoni khanjai mayam gi si hena mogi dong te hena phoba tawya na bai dong ta scheme khara sarkar gi taraf tai su miyoi sing su laga sumba ji khara yenghen be na bai dong ta appeal tawjari Khatrigaon Kendra Hana MLA Oiramba Basanta Kumar Wangkhem gi Taranipal Suba Laikhidabagi Ningsing Thoram ngasi Porompat Thawan Thabalekai Community Hall da Unemployed Youth Learners Association na Sinduna Pangthokre Thoramatu da Han Headmaster Oiramba W Ibo Pisak Laikhidraba Basanta Kumar gi Machanupa Hanagi MLA Vivek Ras Wangkhem Actor RK Kaiku Yauna Miyoi Kayana Saruk Yaki Laikhidraba Basanta Kumar na Manipur Paikhat Lamba Thabak Thoram Singh na Hona na Ningsing ki Ngasi Republic Day thoramga mari lenena kuntra mapal suba Sam Rifles pangantabi post na sinduna masigi akoibeda leba school singi mahiroi singi oiba painting amadi essay competition pangthokre changdamnaba aduda makok mathang taraba singda manamathum sing yanthoki
General strike manungda ngasi ayuk pung nipalom taba matamda singjamai waikhom laikai crossing mapada Pulsar motorcycle amada Maruti Suzuki car amaga thengjinabada Pulsar motorcycle aduda lakpa mioi ani soktuna hospital la kanakre. Diesel auto singi parking pidana lairiba asi pinanaba mari lainaba singna mit yang sanghani haina Unemployed Diesel Auto Association kwa kaithel konjang laikai na phongdokre. Wafam asi association asigi sahigi mifamga mari lainana President L Bisanjit na phongdokhibani tharamadu da association asigi makok thongbalu singma kaya su saru yakhi. Hauzik sanabagi pau among pizari. Ngasigi sanabagi pauda Republic Day thorom gi sargoma aina mini stadium Tamenglong da DC 11 masung SP 11 gi friendly football match ma ngasi sana kre DC 11 match adu goal ani amada thoiki tungda district level under 17 football league final su sana ki standard team na West Yulonbo penalty da goal ama sinwada thoi kre loisin bagi thorom da DC Tamenglong gi CEO masung SP Tamenglong su saru yakhi. Goa da January 19 lagi February ahum phaba pangthokadoriba Yonex Sunrise nipuhumdai suba Indian Masters Veteran National Badminton Championship ta Manipur gi mahot sinana ba mioi kuntra mapal gaming Manipur Badminton Association na lauthokre. February 18 lagi Guwahati da hogadoriba Dr. T. Albert Centenary Gold Cup Football Championship Under 21 gi state team semnana bagi trial kam coaching gi damak sanaroi humpu gaming All Manipur Football Association na ahan bagi oina khangat khrei khangalaba sanaroi sing January 18 gi ayuk pung nipal da artificial turf ground da report tawrana ba khanghali makata ba sanabagi pau boyani thojam dagi amuk phangbigani. Ribaskarna Bonabu Mighty Bapiduna Sahi Sigi Nepal Suba CYLC State Open Tennis Tournament ki Men's Open Singles ki title lokre. All Manipur Tennis Association gi miyeng makhada Association of Tennis Lover ATL na sinduna tha sigi tang kulhumdai digi nupa tennis sanaroi yangkai tarung na saruk yaduna How Ground Tennis Court ta satarakiba Nepal Suba CYLC State Open Tennis Tournament ngasi loisan kre. Loisan bagi thoramda Manipur Legislative Assembly gi Speaker Yumnam Khemchan, Young Learners Club Singa Mataki President NG Rana, Imphal Municipal Corporation gi Cooperator L Lokesor su saruk yakhi. Satarkiba tournament asigi ngasi sankiba men's opals ki singles ki roiba match ta Ribaskarna Bonabu set ani ama mari taruk ani amadi taruk ahum da mighty piduna title laukibani. Amaromda sahi sama taragi combined doubles ki sankiba roiba match tana Dilip amadi leshembagi jurana kangjamba amadi matungi jurabo set ani ama taruk mari manga taret amadi tara ahum da mighty piduna title laukre. Satarkiba tournament asida sahi nipumataki doubles ki semi-final sangkiba Kangjamba amadi Rakesh ki jura N Prem amadi A Premanandi ki jura category asigi runners-up takiba Tuliasor amadi Ibol ki jura champion oikiba Eken amadi Kesorji ki jura da Thaurambapu singna sel amadi trophy sing pituna pungning thawatki. Sahi sama taragi combined doubles ki semi-final sangkiba Rajen amadi Inder Kumar ki jura Kangjamba amadi Matungi jura runners-up takiba Tuliasor amadi Ibotombi ki jura champion oikiba Dilip amadi Laishembagi jurada Thaurungi mapu singna sel amadi trophy sing pituna pungning thawatki. Amaromda men's opals ki singles ki semi-final sangkiba Azad Khan Saitazid amadi runners-up takiba Bona champion oikiba Ribaskar da Thauram mapu singna sel amadi trophy sing pituna pungning thawatkre. Neroka Football Club Manipur gi Nepal Suba home match hayeng nungkil pung ani tabada Khumanlampak Men Stadium da Aizol FC ga sanaragani. Hiram masigi matang da ngasi Singmairong da leiba Classic Grande gi taruk suba floor gi Imperial Hall da Paumi singa unaduna pre-match conference pangthokre. Pangthokiba thoram masida Aizol FC gi head coach Stanley Rosario Sanaroi Lalawam Puya, Neroka Football Club Sangapong gi head coach Manuel Ritamiro Friendly Sanaroi Kelon Barney amadi Kasumi Yusasu saru yakhi. Pangthokiba thoram masiga mari lenana head coach Manuel Ritamirona league asigi champion oiba phangdrabasu ani suba amadi ahum suba position gi damaktadi hayeng sanagatoriba match asi yamna luba match oibana thawai hakchang yaungna sanaduna match asi mai paknaba honagani haiki.
So it's very important, it's crucial because we lost last 2 games that I say, and for to be there on the top, we must take the 3 points, especially because Chuchi Brother played today also, and tomorrow we have a derby, and if they lost points on the way, we must take the 3 points and reduce the distance with the opposite team that they are there fighting with like us, you know. If we are here, we must support Meroca FC anytime, like a real fan. So I want to see everyone there. I would like, we have very big stadium, and we need that. We need the 3 points. So we need that the people are with us, especially with the players, because they must play anytime. Amaromda Aizol FC head coach Stanley Rosario na match asi araipa oiroi thawai hakchang yauna sanahanduna match asi mai paktuna point ahum phangnaba hona hangani haiki. Move the team from where he left to upwards in the table. So that means we want to take one match at a time. We'll get some points, whether it's a away match or home match. So we want to collect some points right now immediately, and we want to move forward in that table. That is my thing. And I am here to help this Mizoram Aizol FC team to move forward with my vast experience. So even we have 5 foreigners, and our aim is to play according to our strength. We are not worrying about how the opponent play. So we want to play, we want to focus on our own strength, and we'll try to get some positive result tomorrow. Some injuries are there, but still for tomorrow's derby is a very important as a Northeast. So players are looking forward for tomorrow's match, and I can say all the boys are fit for tomorrow's match. Sathariba League asida Chennai City FC na match tarahumdoi sanaba lokibda point kuntra phangduna ahanba Real Kashmir FC na match tarahumdoi sanaba lokibda point kunmanga Churchill Brothers FC na match tarahumdoi sanaba lokibda point kunmanga phangduna anisuba amadi ahumsuba taduna sali. Quiz is Bengal na match taranithoi sanaba lokibda point kunithoi Neroka Football Club Manipur na match tarahumdoi sanaba lokibda point kumathoi Mohon Bagan FC na match tarahumdoi sanaba lokibda point kunmathoi Minarapa Punjab FC na match taramari sanaba lokibda point taramari Indian Arrows na match tarahumdoi sanaba lokibda point tarahumdoi Gokulam Kerala FC na match tarahumdoi sanaba lokibda point taramathoi Aizol FC na match tarahumdoi sanaba lokibda point taramadi Shillong Lajong FC na match taramari sanaba lokibda point taret khak phangduna makok mathang taduna sali. Thagatchari boyai makata na ngasi nomagi oikhiba yinga sagi pau amuk phangbigani. Environment Directorate ki phangkiba ngasi oikiba ainga sa mari nungtugi pauda khwaidiki sakiba Celsius degree 30.3 ani khwaidiki ingba Celsius degree 5.3 Nuksite yawi sing manen gisang maximum da sa da mari putara mari dasmik mari mapal minimum da sa da kulhumdoi dasmik ani mari oiki ngasi nong sukide. ISTV News ki ngasigi editor soista opposition leader oiriba Hanugi Chief Minister Okram Ibobi amade Chief Minister N Biren gi marakta Citizenship Amendment Bill gi matangda awai akhum. Honorable Chief Minister na Honorable Home Minister Sri Rajnath Singh Unarure Indigenous Protection tawdaba close ama insert tawbi khopi una hairam me hai maduna kaya yamna India government na kaya yamna tagadoriba Home Ministry ki aduguma official hoiba press briefing tawrkanda written statement hadorakre haiba Citizenship Amendment Bill sina kanagumba ki state natraga tawuma tamda state government dugi consent yaugana ayaba yaugana thabak tawroi haibage adugumba commitment dama aduguma assurance ma Bharat Sarkar ki Home Ministry se pir kare Lok Sabha da pass taw tawbi kanu haina pass taw hibaje state government na sida phamaga ekhoi di yaba ngamoi haibasi tagadra taroidra or natragana ada Union Cabinet and Lower Decision, Uziki NDA government in Lower Sea, Masida,
ꯑꯩꯈꯣꯏ ꯂꯩꯔꯤꯕ BJP led government ꯁꯤꯅ oppose ꯇꯧꯔꯒꯗꯤ ꯁꯥꯎꯈꯤꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦꯕ ꯃꯅꯤꯄꯨꯔꯒꯤ ꯃꯩꯍꯧꯔꯣꯟꯗꯒꯤ ꯂꯩꯔꯛꯏꯕ ꯑꯩꯈꯣꯏ ꯖꯥꯇꯤ 35 ꯁꯤꯕꯨ ꯁꯣꯛꯀꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯅꯤꯝꯐꯨꯁꯦ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯖꯥꯇꯤꯗ ꯁꯣꯛꯀꯗꯕ ꯃꯆꯦꯠ ꯑꯃ ꯌꯥꯎꯔꯀꯥꯟꯗ ꯇꯨꯃꯤꯟꯅ ꯂꯩꯒꯗꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔꯁ ꯑꯃꯠꯇ ꯌꯥꯎꯗꯦꯕ ꯑꯩꯈꯣꯏ ꯁꯤꯗ ꯅꯤꯝꯐꯨꯁꯤꯒꯤ ꯃꯔꯛꯇ ꯖꯥꯇꯤ ꯁꯣꯛꯀꯗꯕ ꯏꯔꯝꯗꯝ ꯁꯣꯛꯀꯗꯕ ꯄꯣꯠ ꯍꯦꯛ ꯃꯨꯚꯃꯦꯟꯇꯨꯗ प्रजादगी मांग थारके कोई हाना चक्कर बस सैक्रिफाइस तौर पर कोई पास ना करने बा मियोई से ना करने बा कोई लोसिलकपद मरुइबा पाउ अमुक अकन चक्सल थौरांग मरक्ता हुमद्रारक सुबा रिपब्लिक डे की थौराम पांथोखरे Citizenship Amendment Bill na lamdamasi miyam amadi lamdamasi da sokadaba laklabadi engak sidi yauriba miyam ningachingna miyam gi apambagi mang thaduna thabak tawgani haina Chief Minister N Biren na haikre amadi tongan ba laloluk singna Republic Day boycott tawbaga loinana chathariba general strike na mahoksa gi punsida akaiba pire Masih kami nanti ISTV ni pizza Manipuri pau matang asal bersendiri miyang tabi bapun nama pu muka nukurum jadi.